Ngasidi yamna sikpa asanga mantana koisilaga laiba adusu South Delhi da ko hairiba mafam asida laiba property ama mayamda ai share tawjage hairiba property asi aduki matik ingna sikna fazai hek changbaga akoigi drawing room se yamna marang kaina magi mafam chana pot khodi muksi thamlaga lairaba adugumba ka am ugani duga hek drawing room sigi nakanda akoigi balcony ni sina balcony se asanga matana loina question laga laiba adugum mafam ne mafam jamna marang kai Delhi da sumaina balcony marang kai ba se yamna akoi tang thoi aduga pollution gi yengaga asanga man laiba singa se masi yamna phaba adugumba mafam amani hana aigi wakhalda di lausei duga sina akoigi kitchen ne kitchen sigi hek thangnana laiba adugumba dining hall haitare aduga sina kitchen ne space lay yamna simni modern kitchen modular kitchen ne aduga sisina hek akoi kitchen siga thangnana laiba adugumba bedroom sisu akoigi tongan ba magi oiba balcony ama laijai balcony se aduki matik fazai aduga magi yum sigi akoigi chana ba akoi upu almira na sing basulai sigi balcony se uhalake sida so akoi base asanga man ngaktani yamna phaba akoigi yam signal lining ba mayam gidi yamna premium location ne haina aigi wakhalda di sumaina thamba yai sina anisuba bedroom sisu yeng ventilation se aduki matik marang kai gare ko aigi ventilation se amna darkar oiba sigi upu sisu dum phajana nana semaga laire aduga library ugumba oiba yaba rack sama su thambaga laire se washroom da ya sangmina se washroom sisu akoigi furnace haitare fajana magi mingchen kadi karasi property se adum yengbata adum phajare hanak lawi aigi wakhalda aduga maruaina akoigi achinba sahara moirba Delhi dadi sumaina santi oina leiba aduso South Delhi da ko akoigi Delhi gi atai mafam da chalaga bodi sumaina space leiba se adum phangi adubu connectivity gi yengaga di South Delhi se adu phaba adugo mafam amani masiki mamul se 3.3 cr ni juga pang page raw singa pdm number sida contact tawkirao thagat sarwi